ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯃꯨꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯗ ꯌꯨꯝ ꯑꯃꯗ ꯃꯆꯤꯜ ꯃꯅꯥꯎ 8 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ 6 ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯕ ꯇꯟꯕ ꯃꯤ ꯀꯇꯟ ꯑꯣꯏꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯏꯜꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯆꯥꯗꯨꯅ ꯇꯨꯝꯗꯨꯅ ꯑꯃꯁꯨꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯁꯥꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯇꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯥꯅꯅꯕ ꯀꯔꯤ ꯑꯃꯠꯇ ꯄꯤꯖꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯩꯃꯅ ꯃꯥꯒꯤ ꯆꯥꯛ ꯍꯥꯞꯇꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯦꯛꯇ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯣꯛꯊꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨ ꯐꯥꯎꯕ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯑꯆꯧꯕ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯕꯛ ꯊꯤꯕ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯎ ꯁꯨꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯇꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯅꯅꯕ ꯄꯤꯕꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯎ ꯁꯨꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯗ ꯎ ꯁꯨꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯦ꯫ ꯅꯨꯃꯤꯠ ꯊꯥ ꯀꯌꯥꯅꯤ ꯃꯔꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯕꯛ ꯁꯨꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ ꯃꯇꯧꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯆꯥꯅꯤꯡꯕꯇ ꯆꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯊꯣꯛꯇꯨꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯕꯛ ꯁꯨꯅꯅꯕ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯊꯥ ꯀꯌꯥ ꯃꯔꯨꯝ ꯍꯧꯈ꯭ꯔꯦ꯫ ꯎ ꯁꯨꯕꯗꯨ ꯍꯦꯟꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯥꯛꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯎ ꯁꯨꯕꯗꯨ ꯃꯥꯒꯤ ꯁꯨꯅꯤꯡꯗꯕ ꯃꯌꯥꯅꯨꯄꯥ ꯀꯇꯟꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯌꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯟꯅ ꯌꯥꯎꯕ ꯎꯄꯨ ꯑꯗꯨꯃꯗꯤ ꯄꯨꯖꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯪꯊꯣꯔꯛꯂꯒ ꯂꯥꯎꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯑꯎꯟꯄꯣꯠꯇꯨ ꯁꯤꯗ ꯂꯩꯔꯦ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯊꯥꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯣꯡꯁꯥꯜꯂꯛꯄꯗ ꯄꯩꯁꯥ ꯈꯖꯤꯛꯇꯃꯛ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯅ ꯇꯠꯄꯤ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯗꯥꯏꯗꯅꯣ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯁꯨꯔꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯀꯇꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯁꯨꯒꯗꯕꯁꯤꯕꯨ? ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, ꯎꯃꯪꯗ ꯆꯠꯂꯣ ꯑꯗꯨꯒ ꯎ ꯈꯔ ꯌꯥꯜꯂꯨꯔꯣ꯫ ꯎꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯄꯨꯔꯛꯂꯣ ꯑꯗꯨꯒ ꯎꯄꯨ ꯀꯥꯡꯊꯣꯜꯒꯤ ꯁꯔꯨꯛ ꯈꯔ ꯈꯔ ꯁꯥꯔꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯟꯊꯣꯛꯂꯨꯔꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯈꯔ ꯌꯥꯜꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯎꯁꯤꯡ ꯑꯗꯨ ꯇꯛꯄꯅꯦ ꯅꯥꯟꯕꯅꯦ ꯇꯧꯗꯨꯅ ꯎꯄꯨ ꯀꯥꯡꯊꯣꯜꯒꯤ ꯁꯔꯨꯛ ꯈꯔ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯁꯥꯖꯕ ꯎꯄꯨ ꯀꯥꯡꯊꯣꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠ ꯈꯨꯗꯤꯡꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯉꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯌꯣꯟꯊꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯃꯄꯣꯞ ꯆꯨꯝꯕ ꯎ ꯊꯤꯕꯗ ꯑꯁꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯍꯥꯛ ꯉꯛꯂꯦ꯫ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯕꯨꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯑꯋꯥꯡꯕ ꯑꯆꯨꯝꯕ ꯎ ꯄꯥꯝꯕꯤ ꯑꯅꯤꯈꯛꯇꯃꯛ ꯍꯧꯔꯝꯃꯤ꯫ ꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯎ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯗꯨꯅ ꯃꯗꯨꯗꯒꯤ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯁꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗ ꯆꯠꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛ ꯀꯥꯡꯊꯣꯜ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯀꯥꯡꯊꯣꯜꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯗꯨꯅ ꯃꯃꯜ ꯄꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯅꯤꯡꯂꯗꯨꯅ ꯃꯣꯜꯂꯕ ꯃꯣꯝꯄꯥꯛ ꯑꯃ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯂꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯆꯥꯛꯂꯦꯟ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯑꯅꯧꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯃꯍꯥꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯃꯍꯥꯛ ꯃꯨꯟꯅ ꯇꯥꯔꯨꯕꯗꯤ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯇꯣꯞꯄ ꯑꯍꯨꯝ ꯑꯗꯨꯗ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯐꯃꯨꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯆꯦꯞꯊꯍꯟꯗꯅ ꯂꯩꯍꯜꯂꯝꯃꯨ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯦ꯫" ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯇꯨꯝꯒꯦ ꯈꯜꯂꯝꯕꯗꯨ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯈꯣꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ, "ꯅꯪ ꯀꯗꯥꯏ ꯌꯧꯔꯨꯔꯦ? ꯀꯔꯤ ꯀꯔꯤꯗꯤ ꯎꯔꯛꯏ?" ꯃꯈꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯤꯡꯊꯧꯒꯤ ꯆꯥꯛꯁꯪ ꯀꯥ ꯌꯧꯔꯨꯔꯦ꯫ ꯀꯔꯤ ꯀꯔꯤ ꯎꯔꯛꯂꯝꯗꯧꯕꯗꯤ ꯃꯥꯜꯂꯤ? ꯅꯈꯣꯏ ꯚꯥꯞꯅ ꯁꯥꯒꯠꯄ ꯉꯝꯕ꯭ꯔꯥ? ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯕꯗꯨ ꯑꯩ ꯎꯔꯛꯏ." ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯐꯃꯨꯡ ꯑꯁꯤ ꯁꯦꯟꯅꯔꯝꯃꯨ꯫ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯇ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯂꯩꯐꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯍꯨꯝꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯗꯥꯏ ꯌꯧꯔꯨꯔꯦ? ꯀꯔꯤ ꯀꯔꯤꯗꯤ ꯎꯔꯛꯏ?" ꯃꯈꯣꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝꯗ ꯆꯪꯂꯨꯔꯦ꯫ ꯀꯔꯤ ꯀꯔꯤ ꯎꯔꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏ ꯚꯥꯞꯅ ꯁꯥꯒꯠꯄ ꯉꯝꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯁꯦꯟꯅꯔꯤꯕ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯅꯤꯡꯊꯧꯒꯤ ꯂꯟ ꯊꯨꯝ ꯁꯦꯟꯅꯍꯧꯕꯗ ꯃꯇꯦꯡ ꯄꯥꯡꯖꯍꯧꯕꯗꯣ ꯑꯩ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯆꯧꯕ ꯈꯥꯎ ꯑꯅꯤꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯈꯤꯕꯗꯨ ꯑꯩꯅ ꯎꯔꯛꯏ." ꯑꯍꯨꯝꯁꯨꯕ ꯃꯈꯣꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯜꯂꯤ ꯑꯃꯨꯛ ꯇꯥꯔꯦꯗꯣ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯐꯃꯨꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯁꯨꯕ ꯃꯈꯣꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯍꯨꯝꯁꯨꯕ ꯃꯈꯣꯡ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯀꯗꯥꯏ ꯀꯗꯥꯏ ꯌꯧꯔꯨꯔꯦ? ꯀꯔꯤ ꯀꯔꯤ ꯎꯔꯛꯄꯒꯦ?" ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯃꯈꯣꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯗꯧꯏ꯫ ꯑꯩꯅ ꯎꯔꯛꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ." ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯍꯨꯝꯗꯨꯅ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ, "ꯇꯝꯂꯣꯅꯦ, ꯈꯔ ꯊꯨꯅ ꯇꯝꯂꯣ꯫ ꯇꯥꯅꯤꯡꯕꯅ ꯁꯤꯗꯧꯔꯦ꯫ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯁꯛꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯎꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ?"
ꯑꯍꯨꯝꯁꯨꯕ ꯃꯈꯣꯡꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯦꯛ ꯎꯔꯛꯄꯁꯤꯡ ꯑꯗꯨ ꯅꯈꯣꯏꯗ ꯇꯝꯒꯅꯤ? ꯑꯩ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯨꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯆꯤꯛꯊꯅꯍꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯍꯦꯟꯅ ꯈꯪꯅꯤꯡꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯍꯧꯕꯒꯦ ꯍꯥꯏꯔꯣꯅꯦ, ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯈꯟꯅꯍꯧꯕꯒꯦ ꯍꯥꯏꯕ?" ꯑꯍꯨꯝꯁꯨꯕ ꯃꯈꯣꯡ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗ ꯍꯪꯍꯧꯏ, "ꯅꯪꯅ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯇꯣꯛꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯌꯦꯛꯅ ꯇꯤꯡꯈꯪ ꯌꯥꯎꯗꯅ ꯄꯥꯟꯕ ꯉꯝꯂꯒꯅꯤ꯫" ꯃꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯍꯧꯏ, "ꯑꯣ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯃꯗꯨꯝ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫" ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯉꯛꯁꯪ ꯉꯥꯡꯅ ꯇꯥꯍꯧꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯈꯣꯡ ꯑꯍꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯀꯌꯥꯗ ꯇꯝꯊꯤꯈ꯭ꯔꯕꯅꯣ?" ꯅꯤꯡꯊꯧ ꯑꯗꯨ ꯀꯥꯡꯊꯣꯜ ꯃꯈꯣꯡꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯈꯨꯠꯁꯥꯁꯤꯡꯒꯤ ꯑꯉꯥꯡꯕ ꯃꯃꯤꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤꯗꯨꯗ ꯍꯪꯂꯝꯃꯤ, "ꯅꯪꯒꯤ ꯅꯈꯖꯥꯏ ꯑꯗꯨ ꯀꯔꯤ ꯇꯧꯔꯨꯔꯦ?" ꯅꯤꯡꯊꯧꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯄꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯄꯥꯈꯠ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯈꯨꯝꯖꯔꯛꯏ, "ꯑꯩꯒꯤ ꯈꯖꯥꯏ ꯍꯥꯏꯕ? ꯑꯣ ꯍꯣꯏ, ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯁꯦ ꯏꯊꯟꯇ ꯈꯨꯖꯤꯟꯅ ꯈꯣꯠꯆꯕꯅꯤ꯫" ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ, ꯃꯍꯥꯛꯀꯤ ꯄꯨꯀꯩ ꯂꯦꯡꯒꯩ ꯁꯦꯟꯅꯔꯤꯕ ꯑꯃꯁꯨꯡ ꯆꯥꯛꯁꯪ ꯁꯦꯟꯅꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯀꯧꯈꯠꯂꯨꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯦꯡꯒꯩ ꯁꯦꯟꯅꯔꯤꯕ ꯑꯃꯁꯨꯡ ꯆꯥꯛꯁꯪ ꯁꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯡꯊꯣꯜ ꯌꯣꯜꯂꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯊꯥꯒꯠꯅꯤꯡꯂꯝꯃꯤ, ꯇꯧꯕꯤꯃꯜ ꯈꯪꯕꯁꯨ ꯎꯠꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯅꯥ ꯑꯃꯗꯤ ꯄꯤꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯥꯡꯊꯣꯜ ꯌꯣꯜꯂꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯈꯔ ꯊꯣꯛꯍꯜꯂꯝꯕ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯀꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯤꯡꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯂꯣꯠꯁꯤꯟꯖꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯣꯜꯂꯛꯄꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯛꯄꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯑꯃꯁꯨꯡ ꯃꯗꯨꯒ ꯂꯣꯏꯅꯕ ꯂꯝ ꯑꯦꯀꯔ ꯃꯌꯥꯝ ꯑꯃꯒ ꯄꯤꯒꯅꯤ꯫" ꯅꯨꯄꯥꯃꯆꯥꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥ ꯑꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗꯨꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫